इराक की निंथौ हारुन रशीद की चही 33 सुरबा मचानुपा अमा लेरम्मी महाक बुजुर्गसिंगी मनाक्ता तोयना चंगबा मिसक अमनी अयामा मतमदा कब्रस्तानदा चटलगा असुम नायरम्मी नखोय खुदिमक अखोयदगी हाना दुनियादा लेरम्बनी दुनियागी मपु ओइरम्बनी तविगुमसुं दुनियाना नखोयबु कनबीबा ngamkhidre उपाय लेत्रदुना नखोय कबर यौरक्लेदो कबरगी मनुंगदा नखोयना करी करी थेंगनरी अमसुं करम करम वाहंग पाउखुम तौनखि हाइबा अइना खंजरबदि कया करमगदबा अयामा मतमदा महांगना सेरेंगसि सोली जनाजाना नुंतिगी अइबु किहल्ली अमसुं सिबसिंगी मथक्ता कपलिबा खोंजेल असिना अइबा वाबा पोखल्ली नोमा महाक मपाइबा निंथौगी मनाक्ता लाक्लम्मी मतमदुदा जवचांगसिंग अमसुं फमनाइबा मंत्री मंडलसिंग फमलम्मी पाखंग मचा अमा ओइरिबा महांगना मसादि इचम चंबा फी अमा सेटलम्मी अमसुं मकोक्ता फी अमा यतलम्मी महांगना सेलिलिबा दु बदा फमनाइबा सिंग अदुना मखोय मसेल हाइनरई अंगाव मौपा मचा सिगी फिजे चचा सिना अखोयगी निंथौबु अतोप निंथौसिंगी ममांगदा चुभल्ले अखोयगी निंथौना महापु वरकबदी असिगुम लमचलम चत असि थदोखिबा याय अमीरुल मुमिन हारुन रशीदना वफम सितारगा मचानुपा अदुदा हाय इबुंगो नहांग इपाबु मिमांगदा चुभल्लेदना महांगना मपागी मफमदा पाउखुमदि पिरमदे अदुबु मफम अदुदा तोंगी बुचेक अमदा महांगना हाय नाकु सेंबीबा मपु अदुगी ममिंगदा अइना नंगबु कौरिबनी नहाक आइगी नाक्ता लाकु अमसुं आइगी खुद्दा तोंगु लाव उचेक अदु पाइरक्तुना महाकी मखुद्दा तोंगलम्मी महाक अमुक हन्ना हाय हौजिक नहाक अमुक नसागी नफमदा हन्ख्रो उचेक अदु पाइखी अमसुं हानगी मफमदा तोंगखिरम्मी मसिगी मतुंगदा महाकना हाइरए अब्बाजान असेंगमक्ति अब्बाजानना दुनियाबु नुंसिरिबा अदुना आइबु चोभल्लिबनी हौजिकती अइहाक अब्बाजानदगी थापना लैख्रगे खल्ले मसे हैरमलगा महाक मफम अदु थदोक्तुना चटखिरम्मी महाकना चटखिबा मतमदा कुरान शरीफ अमा नत्तना अतै करिगुम अमता पुखिदे चटलमदाइदना ममाना मंगोंदा ममन यामले खुदोत पोट अमा पिरम्मी महाक बसरा कोबो मफम अदुदा यौखिरम्मी अमसुं थबक सुरगा हजरा सुरगा सेल खरा तालम्मी तौबतबु महाक चयोल अमगी मनुंगदा सुपनगी थांगजुन मित खक्तमक थबक सुरम्मी मदुदगी फंगलकपादुना चयोल अमा कोननबा खर्चा तौरम्मी मथंगी थांगजलाकपदा अमुक थबक सुरम्मी अबू अमीर बसरी रहमतुल्लाह अलैहिना हाय अइगी युमगी फकलांग नकल अमा किंथखिरम्मी मदु सेमजिननबगी दमक मिस्त्री थीबा चटम्मी थबकी ऑर्डर ngayobasingi marakta masak matau yamna hajaraba pakhang macha ma Quran pak sonduna leibo urammi aina mongonda hangi ibungo nahak mistri gi thabak sugera mahang nakumlagi hoi karigi sudani thabak sunanabagi damak poklak khrabai khoina haibiyu aingondagi karamba thabak pambiri bano aina hai cheki thabak sugadabani mahang hairae khotsumandi namat amagi dirham amaga danik amma laujagani नमाज मतमदा नमाज सोंदु चचगनी आइना मागी शर्त अनि मक यारदुना मंगोंदा थबक अदु सिन्नरे मगरिब मतमदा आइना येंगबदा महांगा सूरिबा थबक अदु मी तराना सुबगा मानरमी मसिदा आइना हराव मंकिदुना मागी कुछु मंदिर हम अनि पिरमनी अदुबु महांगा हाइना केबादुदगी हेना लौ हाइबा याकिदे दिरहम अमगा दानिक अमा खक्का लौरगा हनखिरमी मथंगी नुमित्ता अइना मुहन्ना माबु थीनरम्मी अदुबु फंगनदबा मरमदगी महाकी शकोंग सदा हायरगा अतोपसिंगदा हंगबदा मखोयना कुमलगी महाकी सुपनगी थांगजन मित खक्तमा मजदूरी तौबनी अतोप नुमितसिंगददी महाक थीबा फंगलोय अइना महाको सोहनिंगबदगी थांगजन मित लाकपा ngairami मथंगी थांगजन मित्ता महाको थीबा मुहन्ना थोकलम्मी हानगुना महाक कुरान शरीफ सोदुना लैबुरम्मी अइना मनाक्ता चंसिलगा सलाम तौरगा मजदूरी तौबीगद्रा हंजरम्मी महाकना हानगी अदुगुमना शर्त अनि अदु थमलकी
ꯑꯩꯅ ꯁꯔꯇ ꯑꯅꯤꯗꯨ ꯌꯥꯔꯗꯨꯅ ꯊꯕꯛ ꯁꯨꯐꯝꯗ ꯃꯍꯥꯛꯄꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯌꯥꯝꯅ ꯉꯛꯈꯤꯕꯗꯤ ꯃꯇꯣꯝꯇꯅ ꯀꯔꯝ ꯇꯧꯅ ꯃꯤ 10ꯒꯤ ꯊꯕꯛ ꯁꯨꯕ ꯉꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯑꯗꯨ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯤꯗꯥꯛ ꯑꯃꯁꯨꯡ ꯂꯩꯉꯣꯏ ꯍꯦꯛ ꯍꯥꯞꯄ ꯃꯇꯝꯗ ꯅꯨꯡꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯂꯥꯛꯂꯒ ꯍꯤꯗꯥꯛ ꯃꯊꯛꯇ ꯃꯄꯥ ꯆꯥꯅ ꯆꯥꯅ ꯅꯞꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯞ ꯆꯥꯅ ꯊꯥꯖꯔꯦ ꯃꯍꯥꯛ ꯑꯜꯂꯥꯍꯒꯤ ꯑꯁꯦꯡꯕ ꯋꯥꯂꯤꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯔꯝꯗꯤ ꯑꯜꯂꯥꯍꯒꯤ ꯋꯥꯂꯤꯁꯤꯡꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯑꯔꯣꯟꯕ ꯃꯇꯦꯡ ꯐꯪꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯕꯛ ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯗꯤꯔꯍꯝ 3 ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏ, ꯑꯁꯨꯛ ꯌꯥꯝꯕ ꯑꯁꯤꯗꯤ ꯑꯩꯗꯤ ꯀꯗꯥꯏꯗ ꯈꯔꯁ ꯇꯧꯔꯨꯒꯅꯤ? ꯂꯧ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯍꯥꯟꯅ ꯍꯥꯏꯅꯈꯤꯕ ꯑꯗꯨ ꯈꯛꯇꯃꯛ ꯂꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩꯅ ꯆꯌꯣꯜ ꯑꯗꯨꯃꯁꯨ ꯊꯕꯛ ꯂꯦꯞꯇꯨꯅ ꯃꯊꯪꯒꯤ ꯊꯥꯡꯖ ꯑꯃꯨꯛ ꯉꯥꯏꯔꯝꯃꯤ꯫ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯃꯍꯥꯛꯄꯨ ꯊꯤꯕ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯪꯂꯝꯗꯦ꯫ ꯀꯣꯏꯍꯪ ꯍꯪꯕꯗ ꯃꯍꯥꯛ ꯅꯨꯃꯤꯠ 8 ꯁꯨꯔꯦ ꯅꯥꯗꯨꯅ ꯑꯆꯤꯛꯄ ꯎꯃꯪ ꯑꯃꯗ ꯂꯩ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯩꯅ ꯅꯨꯄꯥ ꯑꯃꯗ ꯑꯋꯥꯃꯟ ꯄꯤꯔꯒ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯑꯩꯕꯨ ꯊꯤꯜꯍꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯦꯛ ꯇꯪꯈꯥꯏ ꯑꯃꯗ ꯃꯣꯟ ꯈꯥꯡꯂꯝꯃꯤ꯫ ꯑꯩꯅ ꯁꯂꯥꯝ ꯇꯧꯏ, ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯑꯃꯨꯛ ꯍꯟꯅ ꯁꯂꯥꯝ ꯇꯧꯕꯗ ꯃꯍꯥꯛ ꯃꯃꯤꯠ ꯄꯥꯡꯈꯠꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯂꯦ꯫ ꯑꯩꯅ ꯊꯨꯅꯃꯛ ꯃꯣꯟ ꯈꯥꯡꯂꯤꯕ ꯆꯦꯛ ꯇꯪꯈꯥꯏ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯑꯩꯒꯤ ꯇꯝꯄꯥꯛꯇ ꯍꯤꯞꯊꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯀꯣꯛ ꯍꯥꯏꯗꯣꯛꯂꯒ ꯁꯩꯔꯦꯡ ꯈꯔ ꯊꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯄꯔꯦꯡ ꯑꯅꯤ ꯑꯃꯗꯤ ꯑꯁꯤꯅꯤ: ꯑꯩꯒꯤ ꯃꯔꯨꯞ, ꯗꯨꯅꯤꯌꯥꯒꯤ ꯅꯤꯌꯥꯃꯠꯁꯤꯡꯅ ꯅꯝꯊꯥꯛ ꯇꯧꯕ ꯌꯥꯔꯨꯒꯅꯨ꯫ ꯄꯨꯟꯁꯤꯗꯤ ꯑꯁꯨꯝ ꯇꯦꯟꯁꯤꯜꯂꯛꯀꯅꯤ꯫ ꯅꯤꯌꯥꯃꯠꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯒꯅꯤ꯫ ꯅꯍꯥꯛꯅ ꯀꯕꯔꯒꯤ ꯃꯥꯏꯀꯩꯗ ꯀꯅꯥꯒꯨꯝꯕꯒꯤ ꯖꯅꯥꯖꯥ ꯊꯥꯡꯕ ꯇꯥꯔꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯍꯥꯛꯀꯤ ꯖꯅꯥꯖꯥꯁꯨ ꯑꯁꯨꯝꯅ ꯊꯥꯡꯂꯒꯅꯤ ꯈꯜꯂꯨ꯫ ꯁꯩꯔꯦꯡ ꯑꯗꯨ ꯊꯤꯔꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯍꯥꯏꯔꯛꯏ, ꯑꯕꯨ ꯑꯥꯃꯤꯔ, ꯑꯩꯒꯤ ꯊꯋꯥꯏ ꯂꯥꯟꯈꯤꯕꯒ ꯑꯩꯕꯨ ꯏꯔꯨꯖꯕꯤꯔꯒ ꯑꯩꯒꯤ ꯐꯤ ꯑꯁꯤꯃꯛꯅ ꯀꯐꯟ ꯑꯣꯏꯕꯤꯔꯛꯎ꯫ ꯑꯩꯅ ꯍꯥꯏ, ꯅꯨꯡꯁꯤꯔꯕ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤꯗꯃꯛꯇ ꯑꯍꯟꯕ ꯐꯤ ꯄꯨꯖꯔꯛꯀꯦ꯫ ꯃꯍꯥꯛꯅ ꯈꯨꯝꯂꯛꯏ, ꯑꯍꯟꯕ ꯐꯤ ꯁꯦꯠꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯍꯤꯡꯒꯤ ꯃꯤꯁꯤꯡꯅ ꯍꯦꯟꯅ ꯗꯔꯀꯥꯔ ꯑꯣꯏ꯫ ꯄꯥꯎꯈꯨꯝ ꯑꯁꯤ ꯍꯖꯔꯠ ꯑꯕꯨ ꯕꯀꯔ ꯁꯤꯗꯤꯛ ꯔꯗꯤꯌꯜꯂꯥꯍꯨ ꯑꯟꯍꯨꯅ ꯈꯨꯝꯈꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯃꯛꯅꯤ꯫ ꯀꯐꯟ ꯍꯥꯏꯕ ꯑꯁꯤꯗꯤ ꯑꯍꯟꯕ ꯑꯣꯏꯔꯕꯁꯨ ꯑꯃꯟꯕ ꯑꯣꯏꯔꯕꯁꯨ ꯄꯠ ꯄꯨꯝꯗꯨꯅ ꯃꯥꯡꯈ꯭ꯔꯒꯗꯕꯅꯤ꯫ ꯁꯨꯞꯅꯒꯤ ꯑꯃꯟ ꯈꯛꯇꯅꯤ ꯃꯤ ꯑꯗꯨꯒ ꯂꯣꯏꯅꯒꯗꯕ꯫ ꯑꯗꯨꯒ ꯑꯩꯒꯤ ꯂꯨꯡꯒꯤ ꯑꯁꯤꯒ ꯕꯣꯗꯅꯥ ꯑꯁꯤꯒ ꯀꯕꯔ ꯇꯧꯕꯁꯤꯡꯗ ꯄꯤꯌꯨ꯫ ꯑꯩꯒꯤ ꯈꯨꯗꯣꯞ ꯑꯃꯁꯨꯡ ꯀꯨꯔꯥꯟ ꯁꯔꯤꯐ ꯑꯁꯤꯅ ꯍꯥꯔꯨꯟ ꯔꯁꯤꯗꯇ ꯌꯧꯍꯟꯕꯤꯈꯣ꯫ ꯇꯧꯕꯇꯕꯨ ꯍꯥꯔꯨꯟ ꯔꯁꯤꯗꯀꯤ ꯃꯈꯨꯠꯃꯛꯇꯗ ꯄꯤꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯕꯤꯌꯨ, ꯃꯁꯤ ꯄꯔꯗꯦꯁꯤ ꯑꯃꯅ ꯁꯤꯟꯅꯔꯝꯕ ꯑꯃꯥꯅꯠꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯄꯥꯎ ꯑꯁꯤꯃꯁꯨ ꯇꯝꯕꯤꯌꯨ ꯃꯗꯨꯗꯤ ꯑꯁꯨꯝꯅ ꯊꯧꯁꯥꯗꯗꯨꯅ ꯂꯩꯊꯣꯛꯂꯤꯉꯩꯗ ꯁꯤꯕꯅ ꯍꯥꯟꯈꯤꯗꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯁꯤ ꯍꯩꯔꯝꯂꯒ ꯃꯍꯥꯛ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯇ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯛꯏ꯫ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯋꯥꯁꯤꯌꯠ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯄꯨ ꯂꯩꯔꯣꯟ ꯆꯟꯕꯤꯈꯤ꯫ ꯀꯨꯔꯥꯟ ꯁꯔꯤꯐ ꯑꯃꯁꯨꯡ ꯈꯨꯗꯣꯞ ꯑꯗꯨ ꯊꯤꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛ ꯕꯒꯗꯥꯗ ꯁꯍꯔꯗ ꯆꯠꯂꯝꯃꯤ꯫ ꯑꯩꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯈꯣꯡꯃꯤ, ꯂꯥꯟꯃꯤ ꯀꯌꯥ ꯊꯣꯛꯂꯛꯄ ꯎꯔꯝꯃꯤ꯫ ꯑꯩꯅ ꯃꯗꯨꯕꯨ ꯑꯋꯥꯡꯕ ꯃꯐꯝ ꯑꯃꯗ ꯀꯥꯈꯠꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯑꯆꯧꯕ ꯂꯥꯟꯃꯤ ꯀꯥꯡꯕꯨ ꯑꯃ ꯊꯣꯔꯛꯏ꯫ ꯃꯗꯨ ꯌꯥꯝꯗ꯭ꯔꯕꯗ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤ 100,000 ꯑꯣꯏꯒꯅꯤ꯫ ꯑꯁꯨꯝꯅ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ, ꯑꯃꯒꯤ ꯃꯊꯪꯗ ꯑꯃ, ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯀꯥꯡꯂꯨꯞ 10 ꯊꯣꯔꯛꯂꯝꯃꯤ꯫ 10 ꯁꯨꯕ ꯀꯥꯡꯕꯨ ꯑꯗꯨꯗ ꯑꯃꯤꯔꯨꯜ ꯃꯨꯑꯃꯤꯅꯤꯟ ꯃꯁꯥꯃꯛ ꯌꯥꯎꯔꯝꯃꯤ꯫ ꯑꯩꯅ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯀꯧꯔꯗꯨꯅ ꯍꯥꯏ, ꯑꯃꯤꯔꯨꯜ ꯃꯨꯑꯃꯤꯅꯤन, ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯒ ꯅꯛꯅꯔꯤꯕ ꯃꯔꯤ ꯑꯗꯨꯒꯤ ꯋꯥꯈꯜ ꯊꯝꯕꯤꯔꯒ ꯃꯤꯀꯨꯞ ꯑꯃꯇꯪ ꯉꯥꯏꯕꯤꯈꯣ꯫ ꯑꯩꯅ ꯀꯧꯖꯕꯗꯨꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯩꯅ ꯈꯨꯠꯂꯩ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯖꯩ, ꯄꯔꯗꯦꯁꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯑꯃꯥꯅꯠ ꯈꯔ ꯑꯗꯣꯝꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯗꯨꯕꯨ ꯎꯕꯗ ꯃꯁꯛ ꯈꯪꯂꯝꯃꯤ ꯑꯃꯁꯨꯡ ꯑꯩꯍꯥꯛ ꯃꯀꯣꯛ ꯅꯣꯟꯊꯔꯗꯨꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯆꯤꯡꯊꯔꯝꯃꯤ꯫ ꯆꯧꯀꯤꯗꯥꯔ ꯑꯃꯗ ꯅꯤꯄꯥ ꯑꯁꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯊꯝꯂꯝꯃꯨ ꯍꯥꯏꯅ ꯍꯨꯀꯨꯝ ꯇꯧꯔꯛꯈꯤ꯫ ꯑꯩꯅ ꯍꯜꯂꯛꯂꯒ ꯃꯍꯥꯛꯄꯨ ꯀꯧꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯂꯥꯛꯎ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯁꯤꯡꯍꯥꯁꯟꯒꯤ ꯄꯔꯗꯥ ꯄꯨꯝꯅꯃꯛ ꯆꯤꯡꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯧꯀꯤꯗꯥꯔ ꯑꯗꯨꯗ ꯍꯨꯀꯨꯝ ꯇꯧꯏ, ꯅꯤꯄꯥ ꯑꯗꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯎ꯫ ꯃꯍꯥꯛ ꯂꯥꯛꯂꯒ ꯑꯩꯒꯤ ꯃꯩꯆꯥꯛ ꯍꯦꯟꯒꯠꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯆꯧꯀꯤꯗꯥꯔ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏ, ꯅꯤꯡꯊꯧ ꯑꯃꯤꯔꯨꯜ ꯃꯨꯑꯃꯤꯅꯤꯟꯅ ꯅꯍꯥꯛꯄꯨ ꯀꯧꯔꯤ꯫
ꯃꯥꯡꯖꯧꯅꯅ ꯑꯗꯣꯝꯅ ꯈꯪꯕꯤꯒꯗꯕꯗꯤ ꯏꯅꯤꯡꯊꯧ ꯑꯋꯥꯕꯒꯤ ꯆꯩꯊꯦꯡꯅ ꯅꯝꯍꯠꯂꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛꯅ ꯋꯥ 10 ꯍꯥꯏꯒꯗꯕ ꯑꯗꯨ 5 ꯈꯛꯇ ꯍꯥꯏꯔꯒ ꯇꯦꯟꯁꯤꯜꯂꯨ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯃꯇꯣꯝꯇ ꯐꯝꯂꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯎ꯫ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯑꯩꯅ ꯈꯨꯝꯃꯤ, ꯍꯣꯏ, ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯖꯩ꯫ ꯍꯪꯂꯛꯏ, ꯃꯍꯥꯛ ꯀꯔꯤ ꯊꯕꯛ ꯁꯨꯔꯝꯕꯒꯦ? ꯑꯩꯅ ꯈꯨꯝꯃꯤ, ꯅꯨꯡ ꯑꯃꯁꯨꯡ ꯆꯦꯛꯀꯤ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯍꯪꯂꯛꯏ, ꯅꯍꯥꯛꯁꯨ ꯃꯉꯣꯟꯗ ꯅꯦꯛꯇꯨꯅ ꯊꯕꯛ ꯁꯨꯍꯟꯈꯤꯕ꯭ꯔꯥ? ꯑꯩꯅ ꯈꯨꯝꯃꯤ, ꯍꯣꯏ, ꯁꯨꯍꯟꯖꯈꯤ꯫ ꯍꯪꯂꯛꯏ, ꯃꯍꯥꯛꯀ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯅꯍꯥꯛꯅ ꯈꯟꯈꯤꯗꯕ꯭ꯔꯥ? ꯃꯍꯥꯛ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯆꯆꯥ ꯍꯖꯔꯠ ꯑब्ꯕꯥꯁ ꯔꯗꯤꯌꯜꯂꯥꯍꯨ ꯑꯟꯍꯨꯒꯤ ꯁꯨꯊꯥꯡꯅꯤ꯫ ꯑꯩꯅ ꯈꯨꯝꯖꯩ, ꯑꯃꯤꯔꯨꯜ ꯃꯨꯑ꯭ꯃꯤꯅꯤꯟ, ꯑꯍꯥꯟꯕꯗ ꯑꯩ ꯑꯜꯂꯥꯍ ꯇꯥꯂꯥꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ, ꯃꯊꯪꯗ ꯑꯗꯣꯝꯗꯁꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤ ꯈꯪꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯁꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯇ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯀꯤ ꯅꯈꯨꯠꯃꯛꯅ ꯃꯍꯥꯛꯄꯨ ꯒꯨꯁꯜ ꯇꯧꯕꯤꯈꯤꯕ꯭ꯔꯥ? ꯑꯩꯅ ꯈꯨꯝꯖꯩ, ꯍꯣꯏ, ꯑꯩ ꯏꯁꯥꯃꯛꯅ ꯄꯥꯡꯊꯣꯛꯆꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯈꯨꯠꯇꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯈꯨꯠ ꯆꯤꯡꯁꯤꯟꯗꯨꯅ ꯃꯊꯕꯥꯛꯇ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯩꯆꯥꯛ ꯊꯛꯀꯠꯂꯤꯕ ꯍꯦ ꯃꯨꯁꯥꯐꯤꯔ, ꯑꯩꯒꯤ ꯃꯤꯠꯂꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤ꯫ ꯀꯕꯔꯗ ꯂꯩꯈ꯭ꯔꯕ ꯍꯦ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯑꯋꯥ ꯃꯩꯆꯥꯛꯇꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯛꯅ ꯂꯩꯍꯧꯔꯦ꯫ ꯇꯁꯦꯡꯃꯛ ꯁꯤꯕ ꯍꯥꯏꯕ ꯑꯁꯤꯅ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛ ꯊꯗꯠꯂꯤ꯫ ꯂꯥꯏꯔꯩꯕꯥꯛ ꯇꯥꯟꯅ ꯆꯠꯈ꯭ꯔꯕ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯤ ꯊꯥ ꯃꯆꯦꯠꯒꯨꯝꯕꯅꯤ, ꯍꯛꯆꯥꯡꯅ ꯆꯥꯟꯗꯤꯒꯨꯝꯕꯅꯤ꯫ ꯊꯥꯒꯨꯝ ꯐꯖꯔꯕ ꯃꯥꯏꯊꯣꯡ ꯑꯃꯁꯨꯡ ꯆꯥꯟꯗꯤꯒꯨꯝ ꯉꯧꯔꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯌꯥꯇꯥꯈ꯭ꯔꯦꯗꯣ ꯀꯕꯔꯗ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯅꯨꯔ ꯔꯁꯤꯗꯅ ꯃꯆꯥꯅꯤꯄꯥꯒꯤ ꯀꯕꯔ ꯂꯩꯔꯤꯕ ꯕꯁ꯭ꯔꯥ ꯀꯧꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯈꯤ꯫ ꯑꯕꯨ ꯑꯃꯤꯔꯁꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯆꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯀꯕꯔ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯍꯥꯔꯨꯟ ꯔꯁꯤꯗꯅ ꯅꯤꯡꯉꯝꯂꯕ ꯃꯩꯆꯥꯛ ꯐꯣꯡꯖꯔꯛꯏ, ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯗꯕ ꯍꯦ ꯃꯨꯁꯥꯐꯤꯔ, ꯆꯍꯤ 50 ꯌꯥꯝꯗ꯭ꯔꯤꯉꯩ ꯇꯥꯈ꯭ꯔꯤꯗꯣ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ꯫ ꯌꯦꯡꯂꯒ ꯄꯦꯟꯖꯔꯕ ꯍꯦ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯎꯔꯒ ꯑꯩꯒꯤ ꯑꯇꯃꯥꯅ ꯁꯥꯟꯇꯤ ꯐꯪꯂꯝꯕꯅꯤ꯫ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯃꯛꯇ ꯅꯪꯅ ꯅꯍꯥ ꯑꯣꯏꯅ ꯇꯪꯈꯤꯕ ꯁꯤꯕꯒꯤ ꯃꯍꯥꯎ ꯑꯗꯨ ꯇꯪꯂꯒꯅꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯅꯨꯔꯕ ꯅꯄꯥ ꯑꯩꯁꯨ꯫ ꯑꯩꯇ ꯅꯠꯇꯦ, ꯃꯤꯇ ꯅꯠꯇꯦ, ꯇꯪꯂꯨꯔꯒꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ꯫ ꯃꯥꯒꯤ ꯌꯥꯊꯪꯇꯅ ꯁꯨꯝ ꯑꯣꯏꯍꯟꯕꯤꯔꯤꯕ ꯃꯥꯒꯤ ꯁꯪꯒ ꯑꯃꯠꯇ ꯂꯩꯇꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯕꯨ ꯑꯃꯤꯔꯅ ꯍꯥꯏ, ꯑꯍꯤꯡ ꯑꯗꯨ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯇꯧꯖꯕ ꯑꯃꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯁꯤꯜꯂꯒ ꯇꯨꯝꯂꯝꯃꯤ꯫ ꯑꯩꯒꯤ ꯃꯪꯗ ꯅꯨꯔꯒꯤ ꯌꯨꯝ ꯑꯃ ꯎꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯅꯨꯔꯅ ꯅꯣꯡ ꯃꯪꯕꯒꯨꯝ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯂꯤ꯫ ꯍꯥꯔꯨꯟ ꯔꯁꯤꯗꯀꯤ ꯃꯆꯥ ꯑꯗꯨꯅ ꯑꯩꯕꯨ ꯀꯧꯔꯒ ꯍꯥꯏꯔꯛꯏ, ꯑꯕꯨ ꯑꯃꯤꯔ, ꯅꯍꯥꯛꯄꯨ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯐꯕ ꯖꯖꯥ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯉꯤ, ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ, ꯅꯪꯒꯤ ꯍꯥꯂꯠꯇꯤ ꯀꯔꯤꯅꯣ? ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯊꯧꯖꯥꯟ ꯍꯩꯔꯕ ꯃꯄꯨ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯩ ꯌꯧꯖꯔꯦ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯔꯥꯎꯕꯤꯔꯦ꯫ ꯃꯄꯨ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯈꯨꯗꯣꯜ ꯇꯧꯕꯤꯔꯤꯕ ꯑꯁꯤ ꯀꯅꯥꯒꯨꯝꯕꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ, ꯅꯥꯀꯣꯡꯅ ꯇꯥꯈꯤꯗ꯭ꯔꯤꯕ ꯑꯃꯁꯨꯡ ꯀꯅꯥꯒꯨꯝꯕꯒꯤ ꯋꯥꯈꯜꯅ ꯈꯟꯕꯗ ꯌꯧꯕ ꯉꯝꯈꯤꯗ꯭ꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯅꯤ꯫ ꯍꯨꯖꯨꯔ ꯑꯀꯗꯁ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯍꯥꯏ, ꯑꯩꯅ ꯑꯩꯒꯤ ꯑꯐꯕ ꯕꯟꯗꯥꯁꯤꯡꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕꯒꯤ ꯃꯤꯠ ꯑꯃꯠꯇꯅ ꯎꯈꯤꯗ꯭ꯔꯤꯕ, ꯅꯥꯀꯣꯡꯅ ꯇꯥꯈꯤꯗ꯭ꯔꯤꯕ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯂꯥꯛꯈꯤꯗ꯭ꯔꯕ ꯄꯣꯠꯁꯛꯁꯤꯡꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯔꯦ꯫ ꯔꯧꯖ ꯀꯧꯕ ꯂꯥꯏꯔꯤꯛꯀꯤ ꯑꯏꯕꯅ ꯍꯥꯏ ꯃꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯈꯦꯠꯅꯕ ꯈꯔ ꯃꯑꯣꯡꯗꯁꯨ ꯇꯥꯕ ꯐꯪꯖꯩ꯫ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕꯅ ꯍꯥꯔꯨꯟ ꯔꯁꯤꯗꯇ ꯍꯪꯂꯨꯕꯗ ꯃꯍꯥꯛꯅ ꯈꯨꯝꯂꯛꯏ, ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯄꯣꯛꯄꯅꯤ꯫ ꯌꯥꯝꯅ ꯐꯖꯅ ꯃꯉꯣꯟꯗ ꯀꯨꯔꯥꯟ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯍꯩꯁꯤꯡꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤ꯫ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯧꯈꯤꯗꯦ꯫ ꯆꯠꯂꯝꯗꯥꯏꯗ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯑꯩꯅ ꯍꯥꯏꯈꯤ, ꯈꯨꯗꯣꯞ ꯑꯁꯤ ꯃꯉꯣꯟꯗ ꯄꯤꯈꯣ꯫ ꯈꯨꯗꯣꯞꯀꯤ ꯇꯝꯐꯥ ꯑꯗꯨ ꯃꯃꯜ ꯌꯥꯝꯂꯕ ꯅꯨꯡꯒꯤꯅꯤ꯫
ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯗꯨꯗꯒꯤ ꯀꯥꯟꯅꯕ ꯂꯧꯈꯤꯗꯦ꯫ ꯁꯤꯔꯝꯗꯥꯏꯗ ꯍꯜꯂꯛꯈꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯃꯃꯥꯒꯤ ꯌꯥꯊꯪ ꯀꯩꯗꯧꯅꯨꯡꯗ ꯍꯤꯛꯇꯣꯛꯈꯤꯗꯦ꯫ ꯃꯄꯥꯅ ꯗꯨꯅꯤꯌꯥꯗꯥꯔꯤꯗ ꯇꯥꯎꯗꯨꯅ ꯂꯩ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯄꯥꯈꯪ ꯃꯆꯥ ꯑꯁꯤꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯍꯥꯔꯨꯟ ꯔꯁꯤꯗ ꯌꯥꯝꯅ ꯃꯧꯐꯕ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅꯤ꯫ ꯃꯥꯜ ꯗꯧꯂꯠ ꯂꯩꯔꯕꯗꯤ ꯈꯨꯗꯤ ꯈꯨꯅꯥꯏ ꯑꯁꯣꯏ ꯑꯉꯥꯝ ꯈꯔ ꯊꯣꯛꯄ ꯃꯍꯧꯁꯥꯅꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯍꯥꯛꯅ ꯗꯦꯟꯒꯤꯗꯃꯛ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯏꯇꯤꯍꯥꯁꯀꯤ ꯂꯥꯏꯔꯤꯛꯁꯤꯡꯗ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯎꯕ ꯐꯪꯏ꯫ ꯅꯤꯡꯊꯧ ꯑꯣꯏꯔꯤꯉꯩꯒꯤ ꯆꯩꯅꯨꯡꯗ ꯅꯨꯡꯇꯤꯒꯤ ꯅꯐꯜ ꯔꯀꯥꯠ ꯆꯥꯝꯃ ꯁꯣꯟꯈꯤ꯫ ꯃꯁꯤ ꯁꯤꯔꯝꯗꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯈꯤꯗꯦ꯫ ꯃꯁꯥꯒꯤ ꯃꯥꯜꯗꯒꯤ ꯅꯨꯡꯇꯤꯒꯤ ꯗꯤꯔꯍꯝ 1,000 ꯁꯗꯀꯥ ꯇꯧꯔꯝꯃꯤ꯫ ꯆꯍꯤ ꯑꯃꯅ ꯍꯖ ꯇꯧꯏ, ꯑꯗꯨꯒ ꯆꯍꯤ ꯑꯃꯅ ꯖꯤꯍꯥꯗꯇ ꯁꯔꯨꯛ ꯌꯥꯏ꯫ ꯍꯖ ꯇꯧꯕ ꯆꯍꯤꯗ ꯃꯍꯥꯛꯅ ꯎꯂꯃꯥ 100 ꯑꯃꯁꯨꯡ ꯃꯆꯥꯅꯤꯄꯥꯁꯤꯡ ꯂꯣꯏꯅꯩ꯫ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯈꯔꯁ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯍꯖ ꯆꯠꯇꯕ ꯆꯍꯤ ꯑꯗꯨꯅ ꯃꯤ 300 ꯍꯖ ꯇꯧꯍꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯈꯔ ꯆꯥꯅ ꯊꯛꯅꯕ ꯑꯃꯁꯨꯡ ꯑꯐꯕ ꯃꯐꯤ ꯃꯔꯣꯜ ꯄꯤꯔꯗꯨꯅ ꯆꯠꯍꯜꯂꯝꯃꯤ꯫ ꯃꯤꯉꯣꯟꯗ ꯈꯨꯗꯣꯜ ꯃꯔꯥꯡ ꯀꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯁꯤ ꯃꯉꯣꯟꯗ ꯍꯥꯏꯔꯨꯕ ꯃꯤ ꯑꯗꯨ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ, ꯍꯥꯏꯔꯨꯗ꯭ꯔꯕꯁꯨ ꯄꯤꯔꯝꯃꯤ꯫ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯃꯍꯥꯛꯀꯤ ꯃꯖꯂꯤꯁꯇ ꯎꯂꯃꯥꯁꯤꯡꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯕꯨ ꯃꯨꯑꯥꯋꯤꯌꯥ ꯖꯔꯤꯔ ꯍꯗꯤꯁ ꯕꯌꯥꯟ ꯇꯧꯕꯗ ꯃꯃꯤꯡ ꯂꯩꯔꯕ ꯃꯃꯤꯠ ꯎꯗꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯀ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯛꯄ ꯃꯇꯝꯗ ꯍꯥꯔꯨꯟ ꯔꯁꯤꯗ ꯃꯁꯥꯃꯛꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯍꯥꯝꯕꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯁꯤ ꯑꯩꯅ ꯏꯜꯃ ꯋꯥꯂꯥ ꯑꯃꯒꯤꯗꯃꯛ ꯏꯖꯠ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯖꯕꯅꯤ꯫ ꯅꯣꯡꯃ ꯍꯖꯔꯠ ꯑꯕꯨ ꯃꯨꯑꯥꯋꯤꯌꯥꯅ ꯍꯗꯤꯁ ꯑꯃ ꯕꯌꯥꯟ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯖꯔꯠ ꯃꯨꯁꯥ ꯑꯂꯩꯍꯤꯁꯁꯂꯥꯝ ꯑꯃꯁꯨꯡ ꯍꯖꯔꯠ ꯑꯥꯗꯝ ꯑꯂꯩꯍꯤꯁꯁꯂꯥꯝ ꯑꯅꯤꯅ ꯃꯨꯅꯥꯖꯔꯥ ꯇꯧꯅꯕꯒꯤ ꯋꯥꯐꯝ ꯌꯥꯎꯔꯝꯃꯤ꯫ ꯍꯗꯤꯁ ꯑꯁꯤ ꯇꯥꯔꯒ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯍꯖꯔꯠ ꯑꯥꯗꯝ ꯑꯃꯁꯨꯡ ꯍꯖꯔꯠ ꯃꯨꯁꯥ ꯑꯂꯩꯍꯤꯁꯁꯂꯥꯝ ꯃꯈꯣꯏ ꯑꯅꯤ ꯀꯗꯥꯏꯗ ꯊꯦꯡꯅꯗꯨꯅ ꯃꯨꯅꯥꯖꯔꯥ ꯇꯧꯅꯈꯤꯕꯅꯣ? ꯅꯨꯄꯥ ꯑꯗꯨꯒꯤ ꯆꯤꯡꯅꯕ ꯃꯑꯣꯡ ꯑꯗꯨ ꯇꯥꯕꯗ ꯍꯥꯔꯨꯟ ꯔꯁꯤꯗꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯨꯊꯣꯔꯛꯎ꯫ ꯖꯤꯟꯗꯤꯛ, ꯕꯗꯗꯤꯟ ꯅꯪꯒꯨꯝꯕꯁꯨ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯍꯗꯤꯁꯇ ꯌꯥꯅꯤꯡꯗꯕ ꯎꯠꯂꯤ꯫ ꯍꯥꯔꯨꯟ ꯔꯁꯤꯗ ꯑꯁꯤ ꯌꯥꯝꯅ ꯅꯁꯤꯍꯠ ꯇꯧꯕꯗ ꯌꯥꯝꯅ ꯀꯞꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯀꯥꯟꯅꯕ ꯐꯪꯍꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯥꯃꯤꯟ꯫